ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯏꯀꯣꯛ ꯅꯣꯟꯅ ꯇꯔꯥꯝ ꯅꯣꯛꯆꯔꯤ꯫ ꯍꯧꯖꯤꯛ ꯇꯥꯕꯤꯔꯁꯤ ꯑꯩꯈꯣꯏꯅ ꯊꯥꯖꯔꯛꯄ ꯋꯥꯔꯤꯗ ꯂꯦꯞꯂꯈꯣꯏ ꯏꯃꯥꯡꯁꯤꯗ 19 ꯁꯨꯕ ꯇꯥꯡꯀꯛ꯫ ꯉꯁꯤꯒꯤ 19 ꯁꯨꯕ ꯇꯥꯡꯀꯛ ꯑꯁꯤꯗꯅ ꯋꯥꯔꯤꯁꯤꯅ ꯀꯔꯤ ꯀꯝꯗꯧꯔꯤꯕ ꯍꯥꯏꯕꯗꯣ ꯃꯌꯥꯝ ꯄꯨꯝꯅꯃꯛꯅ ꯋꯥꯔꯤꯁꯤ ꯇꯥꯔꯒ ꯃꯨꯈꯝꯅꯔꯁꯤ꯫ ꯍꯧꯖꯤꯛ ꯇꯥꯕꯤꯔꯁꯤ ꯂꯦꯞꯂꯈꯣꯏ ꯏꯃꯥꯡꯁꯤꯗ 19 ꯁꯨꯕ ꯇꯥꯡꯀꯛ꯫ ꯅꯅꯥꯎꯕꯤꯅ ꯐꯣꯟꯗꯨ ꯄꯥꯏꯈꯠꯂꯛꯄꯗ ꯔꯨꯃꯤ ꯍꯔꯥꯎꯕꯅ ꯈꯝ ꯊꯦꯡꯂꯦ꯫ ꯃꯤꯅꯠ 5-10 ꯔꯣꯝ ꯃꯈꯣꯏ ꯑꯅꯤ ꯋꯥ ꯉꯥꯡꯅꯈꯤꯗꯦ꯫ ꯔꯨꯃꯤꯅ ꯍꯥꯟꯅ ꯃꯉꯣꯟꯗ ꯇꯞꯅ ꯇꯞꯅ ꯋꯥꯔꯤ ꯁꯥꯕ ꯍꯧꯔꯛꯏ꯫ ꯅꯅꯥꯎꯕꯤ, ꯀꯔꯤꯒꯤꯅꯣ ꯑꯁꯨꯛ ꯀꯨꯏꯕ ꯃꯇꯝ ꯑꯁꯦ ꯅꯪꯅ ꯑꯩꯉꯣꯟꯗ ꯀꯔꯤꯃꯠꯇ ꯍꯥꯏꯔꯛꯇ꯭ꯔꯤꯕ? ꯍꯥꯏꯌꯨ, ꯀꯔꯤꯒꯤꯅꯣ ꯑꯁꯨꯛ ꯀꯨꯏꯕ ꯃꯇꯝ ꯑꯁꯦ ꯅꯪꯅ ꯑꯩꯒꯤ ꯐꯝꯗꯒꯤ ꯂꯣꯠꯂꯤꯕ ꯀꯔꯤꯒꯤꯅꯣ? ꯔꯨꯃꯤꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯅꯅꯥꯎꯕꯤ ꯀꯔꯤ ꯍꯥꯏꯅ ꯈꯨꯝꯒꯅꯤ? ꯋꯥ ꯑꯃꯠꯇ ꯍꯥꯏꯗꯦ꯫ ꯃꯍꯥꯛꯀꯤ ꯄꯨꯟꯁꯤꯗ ꯃꯥꯅ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯁꯤꯖꯕ ꯔꯨꯃꯤꯒꯤ ꯃꯄꯥꯎ ꯇꯥꯕꯗ ꯅꯅꯥꯎꯕꯤ ꯍꯔꯥꯎꯕꯅꯁꯨ ꯈꯝ ꯊꯦꯡꯂꯤ꯫ ꯑꯃꯨꯛꯁꯨ ꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯕ ꯀꯌꯥ ꯑꯃ ꯐꯥꯎꯔꯤ꯫ ꯔꯨꯃꯤꯅ ꯍꯥꯏꯔꯤꯕ ꯋꯥꯍꯪꯁꯤꯡ ꯑꯗꯨꯒꯤ ꯄꯥꯎꯈꯨꯝ ꯅꯅꯥꯎꯕꯤꯅ ꯄꯤꯗꯦ꯫ ꯔꯨꯃꯤꯗꯤ ꯅꯤꯡꯉꯝꯗ ꯃꯃꯥꯡꯊꯛꯀꯤ ꯊꯧꯗꯣꯛ ꯀꯌꯥ ꯑꯃꯒꯤ ꯋꯥꯔꯤꯕꯨ ꯄꯨꯊꯣꯛꯂꯒ ꯅꯅꯥꯎꯕꯤꯗ ꯍꯥꯏꯔꯤ꯫ ꯅꯅꯥꯎꯕꯤ, ꯁꯦꯡꯅ ꯑꯃꯨꯛꯇ ꯈꯨꯝꯃꯣ꯫ ꯀꯔꯤꯒꯤꯅꯣ ꯑꯁꯨꯛ ꯀꯨꯏꯕ ꯃꯇꯝ ꯑꯁꯦ ꯅꯪꯅ ꯑꯩꯒꯤ ꯐꯝꯗꯒꯤ ꯂꯣꯠꯂꯤꯕ? ꯅꯈꯣꯏ ꯅꯦꯅꯦꯒ ꯑꯩꯒ ꯅꯪꯕꯨ ꯂꯧꯕ ꯂꯥꯛꯈꯤ꯫ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯗ ꯅꯠꯇ꯭ꯔꯥ ꯅꯪꯅ ꯍꯌꯦꯡ ꯑꯩꯈꯣꯏꯕꯨ ꯂꯥꯛꯎ ꯍꯥꯏꯔꯝꯂꯒ ꯑꯗꯨꯝ ꯃꯥꯡꯈꯤꯕꯗꯣ? ꯍꯥꯏꯌꯨ, ꯉꯁꯤꯗꯤ ꯑꯁꯦꯡꯕ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯗꯣ ꯑꯩꯉꯣꯟꯗ ꯍꯥꯏꯌꯨ꯫ ꯀꯔꯤ ꯃꯔꯝꯒꯤꯗꯃꯛ ꯅꯪꯒꯤ ꯏꯐꯝꯗꯒꯤ ꯂꯣꯠꯄꯅꯣ? ꯅꯅꯥꯎꯕꯤꯅ ꯇꯞꯅ ꯈꯨꯝꯃꯤ꯫ ꯄꯨꯟꯁꯤ ꯍꯥꯏꯕꯁꯤꯗꯤ ꯃꯈꯜ ꯃꯊꯦꯜꯅꯤ, ꯑꯍꯣꯡꯕ ꯅꯥꯏꯕ ꯈꯣꯡꯆꯠꯅꯤ꯫ ꯉꯁꯤꯅ ꯑꯃ ꯎꯒꯅꯤ, ꯍꯌꯦꯡꯅ ꯑꯃ ꯎꯒꯅꯤ꯫ ꯉꯁꯤ ꯎꯔꯤꯕ ꯁꯛꯂꯣꯟꯁꯦ ꯍꯌꯦꯡ ꯅꯣꯡꯉꯥꯜꯂꯒ ꯀꯔꯤꯃꯠꯇ ꯃꯥꯟꯅꯗꯕꯅꯤ꯫ ꯀꯔꯤꯒꯨꯝꯕꯗꯁꯨ ꯑꯗꯨꯝ ꯈꯦꯟꯅꯕ ꯂꯩꯕꯅꯤ꯫ ꯔꯨꯃꯤꯅ ꯈꯨꯝꯃꯤ꯫ ꯑꯩꯉꯣꯟꯗ ꯄ꯭ꯔꯃꯥꯟ ꯇꯧꯒꯅꯨ, ꯄ꯭ꯔꯃꯥꯟ ꯄꯟꯊꯩ ꯇꯧꯔꯒꯁꯨ ꯋꯥ ꯍꯥꯏꯒꯅꯨ꯫ ꯀꯔꯤꯅꯣ ꯍꯥꯏꯕꯗꯣ ꯑꯁꯦꯡꯕ ꯁꯦꯡꯅ ꯍꯥꯏꯌꯣ꯫ ꯅꯅꯥꯎꯕꯤꯅ ꯑꯃꯨꯛ ꯈꯨꯝꯃꯤ꯫ ꯅꯪꯒꯤꯗꯃꯛ, ꯏꯅꯦꯒꯤꯗꯃꯛ ꯑꯃꯗꯤ ꯑꯩꯒꯤ ꯄꯥꯕꯨꯡꯒꯤꯗꯃꯛ ꯑꯩ ꯋꯥꯈꯜ ꯀꯌꯥ ꯑꯃ ꯈꯟꯈꯤꯗꯕ ꯅꯠꯇꯦ꯫ ꯅꯍꯥꯛꯅ ꯅꯨꯡꯉꯥꯏꯅ ꯂꯩꯈꯤꯕ, ꯅꯪꯒ ꯂꯨꯍꯣꯡꯂꯒ ꯑꯇꯣꯞꯄ ꯅꯨꯄꯤ ꯑꯃꯒ ꯄꯨꯟꯁꯤ ꯅꯨꯡꯁꯥꯡꯅ ꯍꯤꯡꯈꯤꯕꯗꯣ ꯑꯩꯅ ꯄꯥꯝꯃꯦ꯫ ꯑꯩꯅ ꯀꯔꯤꯒꯨꯝꯕ ꯌꯨꯝꯗ ꯂꯥꯛꯄ ꯇꯥꯔꯕꯗꯤ ꯅꯈꯣꯏ ꯏꯃꯨꯡꯗꯁꯨ ꯑꯀꯥꯏꯕ ꯌꯥꯝꯅ ꯊꯣꯔꯛꯀꯅꯤ ꯈꯟꯕꯗꯒꯤ ꯑꯩ ꯌꯨꯝꯗ ꯂꯥꯛꯈꯤꯗꯕꯅꯤ꯫ ꯅꯣꯡꯃ ꯅꯠꯇ꯭ꯔꯒ ꯅꯣꯡꯃꯗꯤ ꯑꯩꯁꯨ ꯌꯨꯝꯗ ꯆꯠꯀꯅꯤ ꯈꯜꯂꯦ꯫ ꯑꯗꯨꯕꯨ ꯈꯪꯗꯦ, ꯋꯥꯈꯜꯁꯦ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯑꯁꯨꯝ ꯁꯣꯟꯊꯈꯤꯕꯅ ꯉꯁꯤ ꯐꯥꯎꯕ ꯑꯩꯅ ꯌꯨꯝꯗ ꯆꯠꯄꯒꯤ ꯊꯧꯅꯥ ꯑꯃꯠꯇ ꯂꯩꯈꯤꯗꯦ꯫ ꯏꯅꯦ ꯈꯣꯏ, ꯄꯥꯕꯨꯡ ꯈꯣꯏꯗꯁꯨ ꯑꯩꯅ ꯁꯤꯗ ꯂꯩ ꯍꯥꯏꯕꯁꯦ ꯍꯥꯏꯅꯕꯒꯤ ꯄꯥꯡꯒꯜ ꯐꯥꯎꯕ ꯑꯩꯉꯣꯟꯗ ꯂꯩꯇ꯭ꯔꯦ꯫ ꯔꯨꯃꯤꯅ ꯈꯨꯝꯃꯤ꯫ ꯀꯔꯤꯒꯤ ꯄꯥꯡꯒꯜ ꯂꯩꯔꯣꯏ? ꯅꯪꯅ ꯍꯥꯏꯗꯕꯒꯤꯅꯤ, ꯅꯪꯅ ꯃꯈꯣꯏꯗ ꯇꯥꯛꯊꯣꯛꯇꯕꯒꯤꯅꯤ꯫ ꯏꯅꯦ ꯈꯣꯏ, ꯄꯥꯕꯨꯡ ꯈꯣꯏꯅ ꯅꯪꯒꯤꯗꯃꯛ ꯀꯌꯥꯗ ꯋꯥꯖꯈꯤꯕ, ꯉꯁꯤꯃꯛꯁꯨ ꯃꯈꯣꯏ ꯅꯪꯒꯤꯗꯃꯛ ꯋꯥꯅ ꯂꯩꯔꯤ꯫ ꯑꯗꯨꯒ ꯑꯩꯁꯨ ꯌꯨꯝꯗ ꯍꯟꯗꯕ ꯃꯇꯝ ꯐꯅꯌꯥꯝꯅ ꯀꯨꯏꯔꯦ꯫ ꯅꯪ ꯌꯥꯎꯗ꯭ꯔꯕꯗ, ꯅꯪ ꯂꯩꯇ꯭ꯔꯕꯗ ꯑꯩꯒꯤꯗꯤ ꯄꯨꯝꯅꯃꯛ ꯑꯔꯦꯝꯕꯅꯤ꯫ ꯑꯗꯨꯕꯨ ꯆꯤꯔꯕ ꯇꯥꯟꯐꯝ, ꯊꯦꯡꯂꯕ ꯃꯇꯝ ꯑꯁꯤꯗ ꯅꯪꯒ ꯋꯥꯔꯤ ꯁꯥꯕ ꯐꯪꯕ, ꯅꯪ ꯂꯩꯔꯦ ꯍꯥꯏꯕꯒꯤ ꯄꯥꯎ ꯇꯥꯕꯗ ꯑꯩ ꯀꯌꯥꯒꯤ ꯃꯇꯤꯛ ꯅꯨꯡꯉꯥꯏꯖꯩ, ꯀꯌꯥꯒꯤ ꯃꯇꯤꯛ ꯄꯦꯟꯖꯩ꯫ ꯍꯧꯖꯤꯛꯇꯤ ꯌꯨꯝꯗ ꯍꯜꯂꯁꯤ꯫ ꯏꯅꯦ ꯑꯩꯈꯣꯏ, ꯄꯥꯕꯨꯡ ꯈꯣꯏꯗꯁꯨ ꯅꯪ ꯂꯩꯔꯦ ꯍꯥꯏꯗꯨꯅ ꯑꯩ ꯄꯥꯎ ꯍꯥꯏꯈ꯭ꯔꯒꯦ꯫ ꯅꯅꯥꯎꯕꯤꯅ ꯈꯨꯝꯃꯤ꯫ ꯍꯥꯏꯈꯤꯅꯨ, ꯉꯥꯏꯈꯣ꯫ ꯑꯩꯒꯤ ꯋꯥꯁꯤꯡ ꯑꯁꯦ ꯅꯪ ꯐꯖꯅ ꯇꯥꯕꯤꯈꯣ꯫ ꯔꯨꯃꯤꯅ ꯍꯥꯏꯔꯝꯃꯤ꯫ ꯀꯔꯤ ꯋꯥꯅꯣ ꯍꯥꯏꯌꯨ꯫ ꯉꯁꯤꯗꯤ ꯑꯩꯁꯦ ꯍꯔꯥꯎꯕꯅ ꯈꯝ ꯊꯦꯡꯂꯦ꯫ ꯏꯃꯥꯈꯣꯏ, ꯇꯥꯃꯣꯈꯣꯏꯗꯁꯨ ꯐꯣꯟ ꯇꯧꯈ꯭ꯔꯒꯦ, ꯑꯗꯨꯒ ꯌꯥꯝꯅ ꯊꯨꯅ ꯑꯩ ꯌꯨꯝꯗ ꯂꯥꯛꯑꯅꯤ ꯍꯥꯏꯈ꯭ꯔꯒꯦ꯫ ꯅꯅꯥꯎꯕꯤꯅ ꯈꯨꯝꯃꯤ꯫ ꯍꯥꯏꯌꯨ ꯇꯝꯃꯨ꯫ ꯑꯗꯨꯕꯨ ꯑꯩꯅ ꯍꯥꯏꯗ꯭ꯔꯤꯕ ꯋꯥꯁꯦ ꯅꯪ ꯊꯕꯛ ꯑꯣꯏꯅ ꯑꯃꯨꯛꯇꯪꯗꯤ ꯄꯥꯡꯊꯣꯛꯄꯤꯔꯝꯃꯨ꯫ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯊꯕꯛꯁꯤꯡ ꯑꯁꯤ ꯄꯥꯡꯊꯣꯛꯄ ꯉꯝꯗꯕ ꯇꯥꯔꯕꯗꯤ ꯑꯩ ꯌꯨꯝꯗ ꯂꯥꯛꯄ ꯉꯝꯂꯣꯏ, ꯑꯗꯨꯒ ꯅꯪꯅ ꯍꯥꯏꯕ ꯋꯥꯁꯨ ꯑꯩꯅ ꯌꯥꯕ ꯉꯝꯂꯣꯏ꯫ ꯔꯨꯃꯤꯅ ꯍꯪꯉꯤ꯫ ꯑꯗꯣ ꯀꯔꯤ ꯋꯥꯅꯣ ꯍꯥꯏꯌꯨ꯫ ꯅꯪꯅ ꯍꯥꯏꯕ ꯋꯥꯁꯤꯡ ꯑꯁꯦ ꯑꯩ ꯌꯥꯝꯅ ꯇꯥꯅꯤꯡꯉꯤ, ꯑꯗꯨꯒ ꯅꯪꯅ ꯍꯥꯏꯕ ꯋꯥꯗ ꯑꯩꯅ ꯌꯥꯗꯕ ꯀꯔꯤꯁꯨ ꯂꯩꯔꯣꯏ꯫ ꯀꯔꯤ ꯊꯕꯛꯅꯣ ꯑꯩ ꯄꯥꯡꯊꯣꯛꯀꯦ꯫ ꯋꯥꯍꯩꯗꯨ ꯍꯥꯏꯔꯛꯄꯗ ꯅꯅꯥꯎꯕꯤꯅ ꯋꯥꯈꯜ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯅ ꯏꯪꯅ ꯇꯞꯅ ꯈꯨꯝꯃꯤ꯫ ꯑꯩ ꯁꯣꯏꯅꯥꯏꯔꯕ ꯅꯨꯄꯤꯅꯤ꯫ ꯑꯩꯒꯤ ꯌꯦꯠ ꯊꯪꯕꯗ ꯄꯥꯜꯂꯤꯕ ꯈꯣꯡ ꯑꯁꯦ
ꯆꯩꯁꯨꯒꯤ ꯃꯇꯦꯡ ꯌꯥꯎꯗ꯭ꯔꯕꯗꯤ ꯊꯥꯕ ꯉꯝꯗꯦ ꯑꯗꯨꯕꯨ ꯄꯨꯝꯅꯃꯛꯁꯤꯡ ꯑꯁꯦ ꯀꯔꯤ ꯃꯔꯝꯒꯤꯗꯃꯛ ꯑꯣꯏꯔꯤꯕꯅꯣ ꯀꯔꯝꯅ ꯑꯣꯏꯈꯤꯕꯅꯣ ꯍꯥꯏꯕꯗꯨꯗꯤ ꯑꯩ ꯉꯁꯤꯗꯤ ꯅꯉꯣꯟꯗ ꯍꯥꯏꯔꯒꯦ ꯑꯗꯨꯒ ꯑꯩꯅ ꯀꯔꯤꯒꯤꯗꯃꯛ ꯅꯈꯣꯏ ꯈꯨꯗꯤꯡꯃꯛꯇꯒꯤ ꯂꯣꯠꯈꯤꯕꯅꯣ ꯍꯥꯏꯕꯗꯣ ꯅꯉꯣꯟꯗ ꯍꯥꯏꯒꯦ ꯋꯥꯍꯩꯗꯣ ꯍꯥꯏꯕꯗ ꯔꯨꯃꯤꯅ ꯌꯥꯝꯅ ꯈꯣꯏꯔꯥꯡꯅ ꯍꯪꯉꯤ ꯅꯅꯥꯎꯕꯤ ꯍꯥꯏꯌꯨ ꯀꯔꯤ ꯋꯥꯅꯣ ꯍꯥꯏꯌꯣ ꯀꯔꯤꯒꯤꯗꯃꯛ ꯅꯪꯒꯤ ꯅꯈꯣꯡ ꯑꯗꯨꯅ ꯑꯗꯨꯝꯅ ꯑꯣꯏꯔꯤꯕꯅꯣ ꯑꯩꯉꯣꯟꯗ ꯇꯝꯃꯨ ꯀꯔꯝꯕ ꯇꯧꯈꯤꯕꯅꯣ ꯅꯅꯥꯎꯕꯤꯅ ꯈꯨꯝꯃꯤ ꯅꯪꯒ ꯏꯅꯦꯒꯅ ꯍꯌꯦꯡ ꯂꯥꯛꯀꯅꯤ ꯍꯥꯏꯕꯒꯤ ꯄꯥꯎ ꯇꯥꯕꯗ ꯑꯩ ꯀꯌꯥꯒꯤ ꯍꯔꯥꯎꯖꯈꯤ ꯑꯗꯨꯒ ꯅꯪ ꯊꯕꯛ ꯈꯜꯂꯦ ꯍꯥꯏꯕꯒꯤ ꯄꯥꯎ ꯇꯥꯕꯗꯁꯨ ꯑꯩꯅ ꯋꯥꯈꯜ ꯀꯌꯥ ꯑꯃ ꯁꯥꯒꯠꯆꯈꯤ ꯑꯩꯅ ꯈꯟꯖꯔꯛꯄ ꯑꯩꯅ ꯍꯣꯠꯅꯖꯔꯛꯄꯁꯤꯡ ꯑꯁꯦ ꯈꯔꯗꯪ ꯑꯣꯏꯔꯕꯁꯨ ꯃꯍꯩ ꯌꯥꯜꯂꯦ ꯈꯟꯖꯔꯨꯏ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝ ꯑꯩ ꯅꯪꯒꯤꯗꯃꯛ ꯑꯃꯗꯤ ꯏꯅꯦꯒꯤꯗꯃꯛ ꯄꯣꯠꯆꯩ ꯈꯔ ꯂꯩꯕ ꯆꯠꯂꯤ ꯑꯗꯨꯕꯨ ꯑꯩꯅ ꯄꯣꯠꯆꯩꯗꯨ ꯂꯩꯕ ꯂꯥꯛꯄ ꯃꯇꯝꯗ ꯐꯠꯇꯕ ꯃꯍꯥꯛꯅ ꯃꯃꯥꯟꯅꯕ ꯈꯔ ꯈꯨꯅꯦꯛ ꯇꯧꯔꯒ ꯑꯩꯕꯨ ꯐꯥꯕꯅꯤ ꯑꯩꯕꯨ ꯐꯥꯔꯒ ꯄꯨꯕꯅꯤ ꯔꯣꯃꯤꯅ ꯍꯪꯉꯤ ꯅꯅꯥꯎꯕꯤ ꯀꯅꯥꯅꯣ ꯃꯥ ꯍꯥꯏꯕꯗꯤ ꯀꯅꯥꯅꯣ ꯁꯦꯡꯅ ꯍꯥꯏꯌꯨ ꯀꯅꯥꯅꯣ ꯃꯍꯥꯛꯇꯣ ꯅꯅꯥꯎꯕꯤꯅ ꯈꯨꯝꯃꯤ ꯀꯤꯁꯟꯅꯤ ꯑꯩꯒꯤꯗꯃꯛ ꯍꯥꯏꯅꯔꯝꯕ ꯅꯨꯄꯥ ꯑꯗꯨꯅꯤ ꯃꯍꯥꯛꯅ ꯑꯩꯕꯨ ꯂꯝ ꯂꯥꯞꯅ ꯐꯥꯔꯒ ꯄꯨꯈꯤ ꯆꯠꯂꯤꯕ ꯂꯝꯕꯤꯗꯣ ꯀꯔꯝꯕ ꯂꯝꯕꯤꯅꯣ ꯍꯥꯏꯕ ꯈꯪꯗꯦ ꯑꯗꯨꯕꯨ ꯆꯤꯡ ꯂꯝꯕꯤ ꯑꯃꯅꯤ ꯍꯥꯏꯕꯗꯤ ꯑꯩ ꯈꯔ ꯈꯪꯉꯤ ꯑꯩꯒꯤ ꯐꯣꯟ ꯑꯗꯨꯁꯨ ꯃꯈꯣꯏꯅ ꯑꯗꯨꯝ ꯃꯨꯟꯈ꯭ꯔꯦ ꯀꯣꯟꯅ ꯈꯔ ꯃꯝꯁꯤꯜꯂꯛꯄ ꯃꯇꯝꯗ ꯂꯝꯍꯥꯡ ꯑꯃꯒꯤ ꯃꯌꯥꯗ ꯒꯥꯔꯤꯗꯨ ꯈꯥꯝꯃꯤ ꯑꯗꯨꯒ ꯃꯈꯣꯏꯅ ꯑꯩꯕꯨ ꯈꯨꯗꯥꯡ ꯂꯥꯛꯇꯨꯅ ꯆꯤꯡꯂꯒ ꯄꯨꯔꯝꯃꯤ ꯂꯥꯏꯕꯛ ꯐꯕꯗꯒꯤ ꯑꯩꯅ ꯉꯁꯤꯃꯛ ꯂꯩꯔꯤꯕ ꯌꯨꯝ ꯑꯁꯤꯒꯤ ꯃꯄꯨ ꯑꯁꯦ ꯃꯍꯥꯛꯀ ꯊꯕꯛ ꯇꯧꯃꯤꯟꯅꯕ ꯃꯈꯣꯏ ꯃꯤꯑꯣꯏ ꯈꯔ ꯂꯥꯛꯄ ꯃꯇꯝꯗ ꯑꯩꯕꯨ ꯁꯨꯝꯅ ꯐꯥꯔꯒ ꯄꯨꯕꯗꯣ ꯃꯈꯣꯏꯅ ꯎꯗꯨꯅ ꯀꯟꯅꯕ ꯍꯣꯠꯅꯕꯅꯤ ꯑꯗꯨꯕꯨ ꯀꯌꯥꯗ ꯐꯠꯈꯤꯗ꯭ꯔꯕꯅꯣ ꯀꯀꯥꯁꯤꯡ ꯑꯗꯨ ꯂꯥꯛꯄꯗꯒꯤ ꯑꯩꯕꯨ ꯂꯪꯊꯣꯛꯂꯒ ꯒꯥꯔꯤꯗꯨ ꯊꯧꯔꯒ ꯆꯠꯅꯕ ꯇꯧꯔꯝꯃꯤ ꯑꯗꯨꯕꯨ ꯑꯩꯅ ꯇꯥꯔꯒ ꯂꯩꯔꯤꯉꯩ ꯑꯩꯒꯤ ꯌꯦꯠꯊꯪꯕ ꯈꯣꯡ ꯑꯁꯦ ꯃꯈꯣꯏꯅ ꯒꯥꯔꯤꯗꯨ ꯊꯧꯔꯒ ꯆꯠꯄ ꯃꯇꯝꯗ ꯇꯠꯂꯒ ꯆꯠꯈꯤꯕꯅꯤ ꯑꯩ ꯆꯩꯅꯥꯈꯨꯜ ꯑꯗꯨꯅ ꯑꯗꯨꯝ ꯋꯥꯟꯊꯈꯤ ꯑꯩꯅ ꯒ꯭ꯌꯥꯟ ꯇꯥꯔꯛꯄ ꯃꯇꯝꯗꯗꯤ ꯀꯀꯥꯁꯤꯡ ꯑꯗꯨꯅ ꯑꯩꯕꯨ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯈꯠꯄꯤꯔꯝꯃꯤ ꯑꯩꯒꯤ ꯈꯣꯡ ꯑꯁꯤꯒꯤ ꯑꯣꯄꯔꯦꯁꯟꯁꯨ ꯂꯩꯔꯝꯂꯦ ꯑꯩꯅ ꯒ꯭ꯌꯥꯟ ꯇꯥꯔꯛꯂꯤꯕꯗꯣ ꯀꯀꯥꯗꯨꯅ ꯍꯥꯏꯕ ꯃꯇꯝꯗꯗꯤ 6ꯅꯤ ꯁꯨꯕ ꯅꯨꯃꯤꯠꯇꯅꯤ ꯍꯥꯏ ꯃꯈꯣꯏꯅ ꯑꯩꯉꯣꯟꯗ ꯋꯥ ꯀꯌꯥ ꯑꯃ ꯍꯪꯉꯤ ꯑꯩꯁꯤ ꯀꯗꯥꯏꯗꯒꯤꯅꯣ ꯑꯗꯨꯒ ꯌꯨꯝꯗ ꯄꯥꯎ ꯄꯤꯈꯤꯅꯕ ꯐꯣꯟ ꯅꯝꯕꯔ ꯂꯩꯕ꯭ꯔꯥ ꯅꯝꯕꯔ ꯍꯥꯏꯔꯛꯑꯣ ꯍꯥꯏꯈꯤ ꯑꯗꯨꯕꯨ ꯑꯩꯒꯤ ꯑꯣꯏꯔꯤꯕ ꯑꯩꯒꯤ ꯈꯣꯡ ꯑꯁꯤꯒꯤ ꯐꯤꯕꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯅ ꯀꯀꯥ ꯑꯗꯨꯗ ꯃꯤꯅꯝꯈꯤ ꯑꯩꯒꯤ ꯀꯅꯥꯁꯨ ꯂꯩꯇꯦ ꯑꯩꯗꯤ ꯏꯇꯣꯝꯇꯅꯤ ꯏꯃꯥ ꯏꯄꯥ ꯀꯅꯥꯅꯣ ꯈꯪꯗꯦ ꯍꯥꯏꯗꯨꯅ ꯃꯈꯣꯏꯗꯤ ꯃꯤꯅꯝꯕꯗꯒꯤ ꯉꯁꯤ ꯐꯥꯎꯕ ꯑꯩꯅ ꯀꯀꯥ ꯑꯁꯤꯒꯤ ꯃꯅꯥꯛꯇ ꯂꯩꯕꯅꯤ ꯀꯀꯥ ꯑꯁꯤꯅ ꯃꯇꯝ ꯈꯔꯒꯤ ꯇꯨꯡꯗ ꯃꯥꯒꯤ ꯌꯨꯝꯗ ꯑꯩꯕꯨ ꯊꯝꯃꯦ ꯑꯗꯨꯒ ꯌꯥꯝꯅ ꯈꯪ ꯍꯩꯔꯕ ꯑꯐꯕ ꯗꯣꯛꯇꯔ ꯀꯌꯥ ꯑꯃ ꯇꯥꯟꯅꯔꯒ ꯑꯩꯒꯤ ꯈꯣꯡ ꯑꯁꯤꯕꯨ ꯂꯥꯌꯦꯡꯅꯕ ꯀꯟꯅ ꯍꯥꯏꯔꯝꯃꯤ ꯑꯗꯨꯕꯨ ꯑꯩꯒꯤ ꯂꯥꯏꯕꯛ ꯍꯥꯏꯒꯗ꯭ꯔꯥ ꯗꯣꯛꯇꯔꯁꯤꯡ ꯑꯗꯨꯅꯁꯨ ꯑꯩꯒꯤ ꯈꯣꯡꯁꯦ ꯐꯕꯒꯤ ꯆꯥꯟꯁꯇꯤ ꯌꯥꯝꯅ ꯅꯦꯝꯃꯤ ꯍꯥꯏꯔꯛꯈꯤ ꯄꯥꯎꯗꯨ ꯇꯥꯕꯗꯒꯤꯅꯤ ꯑꯩꯅ ꯌꯨꯝꯗ ꯄꯥꯎ ꯐꯥꯎꯒꯦ ꯈꯜꯂꯝꯂꯕꯁꯨ ꯑꯩꯁꯦ ꯅꯪꯒꯤꯗꯃꯛ ꯈꯜꯂꯒ ꯑꯩꯅ ꯀꯔꯤꯒꯨꯝꯕ ꯌꯨꯝꯗ ꯂꯥꯛꯄ ꯇꯥꯔꯕꯗꯤ ꯅꯪꯒꯤ ꯄꯨꯟꯁꯤꯗ ꯑꯃꯗꯤ ꯅꯈꯣꯏ ꯌꯨꯝꯒꯤ ꯃꯤꯁꯤꯡꯗꯁꯨ ꯈꯨꯗꯣꯡꯆꯥꯗꯕ ꯅꯨꯡꯉꯥꯏꯇꯕ ꯀꯌꯥ ꯑꯃ ꯊꯣꯛꯀꯅꯤ ꯈꯟꯕꯗꯒꯤ ꯑꯩ ꯑꯗꯨꯝ ꯂꯩꯈꯤꯕꯅꯤ ꯍꯧꯖꯤꯛꯇꯤ ꯅꯪꯒ ꯄꯥꯎ ꯐꯥꯎꯅꯕ ꯐꯪꯕ ꯅꯪꯒ ꯋꯥꯔꯤ ꯁꯥꯟꯅꯕ ꯐꯪꯕꯁꯦ ꯑꯩꯒꯤꯗꯤ ꯏꯁꯣꯔꯅ ꯇꯟꯖꯥ ꯑꯃ ꯄꯤꯕꯅꯤ ꯅꯍꯥꯛ ꯅꯨꯄꯤ ꯊꯤꯅꯕ ꯇꯧꯔꯣ ꯑꯩꯗꯤ ꯌꯨꯝ ꯄꯥꯜꯂꯨꯕꯗ ꯀꯔꯤꯝꯇ ꯀꯥꯟꯅꯗ꯭ꯔꯕ ꯅꯨꯄꯤꯅꯤ ꯔꯣꯃꯤꯅ ꯈꯨꯝꯃꯤ ꯌꯥꯔꯣꯏꯌꯦ ꯅꯪ ꯌꯨꯝ ꯄꯥꯟꯗꯕ ꯌꯥꯔꯣꯏ ꯅꯍꯥꯛ ꯑꯩꯒꯤ ꯅꯨꯄꯤ ꯑꯣꯏꯒꯗꯕꯅꯤ ꯅꯪꯅ ꯊꯕꯛ ꯑꯇꯩ ꯇꯧꯕ ꯉꯝꯗ꯭ꯔꯕꯁꯨ ꯆꯠꯄ ꯉꯝꯗ꯭ꯔꯕꯁꯨ ꯑꯩꯅ ꯉꯁꯤ ꯑꯣꯏꯔꯤꯕ ꯑꯩꯅ ꯉꯁꯤ ꯇꯧꯔꯤꯕ ꯊꯕꯛ ꯑꯁꯦ ꯀꯅꯥꯅ ꯇꯧꯍꯟꯕꯅꯣ ꯍꯥꯏꯌꯣ ꯀꯅꯥꯅ ꯇꯧꯍꯟꯕꯅꯣ ꯒꯨꯂꯤ ꯆꯥꯗꯨꯅ ꯅꯤꯁꯥ ꯆꯥꯗꯨꯅ ꯃꯥꯡꯂꯒ ꯂꯩꯔꯝꯕ ꯑꯩꯒꯤ ꯄꯨꯟꯁꯤꯁꯦ ꯅꯪꯅ ꯁꯦꯝꯕꯤꯕꯅꯤ ꯅꯍꯥꯛꯇꯤ ꯑꯩꯒꯤ ꯏꯁꯣꯔꯅꯤ ꯑꯩꯒꯤ ꯂꯥꯏꯔꯦꯝꯕꯤꯅꯤ ꯅꯪꯉꯁꯤ ꯋꯥꯔꯤ ꯁꯥꯕ ꯐꯪꯕ ꯅꯪꯕꯨ ꯊꯦꯡꯅꯔꯦ ꯍꯥꯏꯕꯒꯤ ꯄꯥꯎ ꯇꯥꯕꯗ ꯑꯩ ꯀꯌꯥꯒꯤ ꯃꯇꯤꯛ ꯍꯔꯥꯎꯏ ꯈꯪꯕ꯭ꯔꯥ ꯅꯪꯉꯣꯟꯗ ꯑꯣꯏꯅꯤꯡꯕ ꯑꯣꯏꯁꯅꯨ ꯊꯣꯛꯅꯤꯡꯕ ꯊꯣꯛꯁꯅꯨ ꯑꯩꯒꯤ ꯐꯪꯂꯤꯕ ꯊꯥꯒꯤ ꯇꯣꯂꯣꯞ ꯑꯁꯦ ꯑꯃꯠꯇ ꯀꯥꯏꯊꯣꯛꯂꯣꯏ ꯑꯗꯨꯒ ꯑꯐꯥꯎꯕ ꯗꯣꯛꯇꯔ ꯀꯌꯥ ꯑꯃ ꯇꯥꯟꯅꯒꯅꯤ ꯃꯄꯥꯟ ꯂꯝꯗ ꯑꯣꯏꯔꯕꯁꯨ ꯑꯩꯅ ꯅꯪꯕꯨ ꯄꯨꯒꯅꯤ ꯅꯍꯥꯛ ꯆꯠꯄ ꯉꯝꯒꯅꯤꯌꯦ ꯍꯥꯟꯅꯒꯤ ꯃꯇꯧꯒꯨꯝ ꯆꯠꯄ ꯉꯝꯅꯤ ꯅꯅꯥꯎꯕꯤꯅ ꯈꯨꯝꯃꯤ ꯑꯗꯣ ꯑꯣꯏꯔꯣꯏꯗꯕ ꯋꯥꯅꯤ ꯀꯥꯟꯅꯗꯦ
ꯅꯍꯥꯛ ꯅꯨꯄꯤ ꯊꯤꯅꯕ ꯇꯧꯔꯣ ꯑꯗꯨꯒ ꯑꯩꯈꯣꯏ ꯏꯅꯦ ꯈꯣꯏ ꯄꯥꯕꯨꯡ ꯈꯣꯏꯗꯁꯨ ꯑꯩꯅ ꯁꯤꯗ ꯂꯩ ꯍꯥꯏꯕꯁꯦ ꯅꯪꯅ ꯇꯧꯊꯣꯛꯄꯤꯒꯅꯨ ꯃꯇꯝ ꯈꯔ ꯂꯩꯔꯒ ꯑꯩ ꯑꯗꯨꯝ ꯂꯥꯛꯀꯦ ꯔꯣꯃꯤꯅ ꯈꯨꯝꯃꯤ ꯃꯇꯝ ꯈꯔ ꯂꯩꯔꯒ ꯌꯥꯔꯣꯏ ꯅꯪꯒ ꯑꯩꯒ ꯄꯨꯟꯅ ꯆꯠꯀꯗꯕꯅꯤ ꯅꯅꯥꯎꯕꯤ ꯅꯪꯅ ꯈꯜꯂꯤꯁꯤꯕꯨ ꯀꯩꯅꯣ ꯑꯩꯁꯤꯕꯨ ꯅꯪꯒꯤ ꯀꯅꯥꯅꯣ ꯑꯩꯁꯤ ꯅꯪꯒꯤ ꯀꯅꯥꯅꯣ ꯅꯅꯥꯎꯕꯤꯅ ꯈꯨꯝꯃꯤ ꯅꯍꯥꯛꯇꯤ ꯑꯩꯒꯤ ꯏꯁꯣꯔꯅꯤ ꯑꯩꯅ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯁꯤꯖꯕ ꯑꯩꯅ ꯊꯋꯥꯏꯃꯛꯅ ꯈꯟꯖꯕ ꯅꯨꯄꯥꯅꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯅꯪ ꯑꯩꯒꯤ ꯃꯔꯤꯁꯦ ꯌꯥꯝꯅ ꯂꯥꯞꯅꯔꯦ ꯅꯪꯒ ꯑꯩꯒꯗꯤ ꯑꯣꯏꯁꯤꯟꯅꯕꯁꯨ ꯌꯥꯔꯔꯣꯏ ꯄꯥꯛ ꯆꯥꯎꯔꯕ ꯏꯄꯥ ꯑꯃꯅ ꯊꯠꯈ꯭ꯔꯕ ꯇꯨꯔꯦꯜ ꯋꯥꯡꯃ ꯋꯥꯡꯃꯒꯤ ꯄꯨꯟꯁꯤꯒꯨꯝꯕꯅꯤ ꯁꯣꯏꯅꯥꯏꯔꯕ ꯅꯨꯄꯤ ꯑꯃꯅ ꯌꯨꯝ ꯄꯥꯟꯕꯕꯨ ꯀꯔꯝꯕ ꯌꯨꯝꯒꯤ ꯃꯃꯥ ꯃꯄꯥꯅ ꯄꯥꯝꯒꯅꯤ ꯑꯣꯏꯔꯣꯏꯗꯕ ꯋꯥꯅꯤ ꯅꯪ ꯑꯩꯅ ꯍꯥꯏꯔꯤꯕ ꯋꯥꯁꯦ ꯑꯃꯨꯛꯇꯤ ꯌꯥꯕꯤꯌꯨ ꯔꯣꯃꯤꯅ ꯈꯨꯝꯃꯤ ꯌꯥꯔꯣꯏ ꯅꯪꯅ ꯍꯥꯏꯔꯤꯕ ꯋꯥꯗꯣ ꯑꯩ ꯌꯥꯕ ꯉꯝꯂꯣꯏ ꯑꯗꯨꯒ ꯅꯪꯕꯨ ꯉꯁꯤꯃꯛ ꯑꯁꯨꯝꯅ ꯑꯣꯏꯍꯜꯂꯤꯕ ꯅꯪꯕꯨ ꯈꯨꯗꯣꯡꯊꯤꯕ ꯇꯥꯍꯜꯂꯤꯕ ꯀꯤꯁꯟ ꯃꯥꯕꯨꯗꯤ ꯑꯩꯅ ꯂꯦꯝꯅ ꯈꯛ ꯊꯥꯔꯣꯏ ꯑꯩꯅ ꯀꯩꯗꯧꯒꯦ ꯌꯦꯡꯉꯨ ꯅꯅꯥꯎꯕꯤ ꯑꯩ ꯍꯌꯦꯡ ꯅꯪꯒꯤ ꯅꯥꯛꯇ ꯂꯥꯛꯀꯅꯤ ꯅꯪꯒꯤ ꯁꯛꯇꯝꯁꯦ ꯑꯩ ꯌꯥꯝꯅ ꯎꯅꯤꯡꯉꯤ ꯍꯌꯦꯡ ꯂꯥꯛꯀꯦ ꯌꯥꯒꯗ꯭ꯔꯥ ꯅꯅꯥꯎꯕꯤꯅ ꯈꯨꯝꯃꯤ ꯂꯥꯛꯎꯅꯨꯗ ꯂꯥꯛꯄꯒꯤ ꯀꯥꯟꯅꯕꯁꯨ ꯀꯔꯤꯝꯇ ꯂꯩꯇꯦ ꯑꯗꯨꯒꯤ ꯁꯔꯨꯛꯄꯨꯗꯤ ꯑꯩꯅ ꯍꯥꯏꯖꯔꯤꯕꯁꯤ ꯌꯥꯕꯤꯌꯨ ꯅꯍꯥꯛ ꯌꯨꯝꯗ ꯍꯟꯗꯕꯁꯨ ꯃꯇꯝ ꯌꯥꯝꯅ ꯀꯨꯏꯔꯦ ꯍꯥꯏꯕꯗꯣ ꯌꯨꯝꯗ ꯍꯜꯂꯣ ꯏꯃꯥꯈꯣꯏ ꯏꯆꯟꯈꯣꯏꯒꯤ ꯅꯤꯡꯕ ꯊꯨꯡꯍꯟꯕꯤꯌꯨ ꯅꯨꯄꯤ ꯑꯃ ꯂꯨꯍꯣꯡꯉꯨ ꯃꯈꯣꯏꯅꯁꯨ ꯌꯥꯝꯅ ꯍꯔꯥꯎꯒꯅꯤ ꯅꯪꯒꯤ ꯅꯨꯡꯁꯤꯕꯗꯤ ꯑꯩꯒꯤ ꯊꯃꯣꯏꯅꯨꯡ ꯑꯁꯤꯗ ꯑꯗꯨꯝ ꯂꯦꯡꯗꯅ ꯊꯝꯖꯒꯦ ꯅꯨꯡꯁꯤꯅꯕ ꯈꯨꯗꯤꯡꯃꯛ ꯊꯨꯡꯅꯒꯅꯤ ꯍꯥꯏꯕꯁꯨ ꯂꯩꯕ ꯅꯠꯇꯦ ꯊꯨꯡꯅꯈꯤꯗꯕ ꯅꯨꯡꯁꯤꯕꯁꯦ ꯂꯣꯏꯕ ꯅꯥꯏꯗꯦ ꯍꯥꯏꯅꯩ ꯂꯣꯏꯅꯥꯏꯗꯕ ꯅꯨꯡꯁꯤꯕ ꯑꯃ ꯑꯩꯒꯤ ꯊꯃꯣꯏꯅꯨꯡ ꯑꯁꯤꯗ ꯑꯗꯨꯝ ꯂꯥꯠꯂꯒ ꯊꯝꯂꯒꯦ ꯀꯅꯥꯒꯁꯨ ꯃꯥꯟꯅꯒꯅꯨ ꯈꯟꯅꯒꯅꯨ ꯑꯩꯒꯤꯗꯃꯛꯇꯁꯨ ꯀꯔꯤꯝꯇ ꯋꯥꯒꯅꯨ ꯅꯍꯥꯛ ꯑꯁꯦꯡꯕꯅꯤ ꯌꯨꯝꯗ ꯍꯜꯂꯨꯀꯣ ꯔꯣꯃꯤꯅ ꯈꯨꯝꯃꯤ ꯍꯜꯂꯣꯏꯌꯦ ꯀꯩꯗꯧꯕꯒꯤ ꯍꯟꯗꯣꯔꯤꯕ ꯑꯩꯅ ꯍꯥꯏꯔꯤꯁꯤꯅꯤ ꯍꯌꯦꯡ ꯑꯩ ꯅꯪꯒꯤ ꯅꯥꯛꯇ ꯂꯥꯛꯀꯅꯤ ꯑꯩꯅ ꯎꯅꯤꯡꯕ ꯃꯇꯝ ꯀꯨꯏꯅ ꯉꯥꯏꯖꯔꯛꯄ ꯅꯪꯕు ꯑꯩꯅ ꯄꯦꯟꯅ ꯌꯦꯡꯒꯅꯤ ꯑꯗꯨꯒ ꯅꯈꯣꯏ ꯀꯀꯥꯗꯨꯗꯁꯨ ꯑꯩꯅ ꯋꯥꯔꯤ ꯈꯨꯗꯤꯡꯃꯛ ꯁꯥꯒꯅꯤ ꯅꯅꯥꯎꯕꯤꯅ ꯈꯨꯝꯃꯤ ꯑꯗꯨꯃ ꯇꯧꯒꯅꯨ ꯑꯗꯨꯃ ꯇꯧꯕꯤꯒꯅꯨ ꯄ꯭ꯂꯤꯖ ꯑꯩꯅ ꯍꯥꯏꯖꯔꯤꯕꯁꯦ ꯑꯃꯨꯛꯇꯤ ꯌꯥꯕꯤꯌꯨ ꯀꯩꯗꯧꯔꯒꯦ ꯔꯣꯃꯤꯅ ꯈꯨꯝꯃꯤ ꯑꯗꯨꯗꯤ ꯑꯩꯅ ꯍꯥꯏꯕ ꯋꯥꯁꯨ ꯅꯪ ꯌꯥꯕ ꯇꯥꯕꯅꯤ ꯍꯥꯏꯌꯨ ꯌꯥꯒꯗ꯭ꯔꯥ ꯅꯅꯥꯎꯕꯤ ꯃꯤꯀꯨꯞ ꯈꯔꯗꯪ ꯈꯜꯂꯕ ꯇꯨꯡꯗꯗꯤ ꯃꯥꯅ ꯑꯃꯨꯛ ꯇꯞꯅ ꯊꯦꯝꯃꯒ ꯈꯨꯝꯃꯤ ꯍꯣꯏ ꯌꯥꯔꯒꯦꯕ ꯑꯗꯣ ꯅꯪ ꯍꯌꯦꯡ ꯂꯥꯛꯀꯅꯨ ꯅꯪꯅ ꯂꯥꯛꯄ ꯌꯥꯕꯒꯤ ꯃꯇꯝꯗꯣ ꯑꯩ ꯍꯥꯏꯔꯛꯀꯦ ꯀꯣ ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯑꯃꯨꯛꯇꯤ ꯌꯥꯕꯤꯌꯣꯕ ꯑꯗꯣ ꯑꯩꯁꯨ ꯅꯪꯉꯣꯟꯗ ꯀꯔꯤꯅꯣꯝ ꯍꯥꯏꯅꯤꯡꯉꯤ ꯔꯣꯃꯤꯅ ꯈꯨꯝꯃꯤ ꯀꯩ ꯋꯥꯅꯣ ꯍꯥꯏꯌꯣ ꯅꯪꯅ ꯑꯩꯅ ꯍꯥꯏꯕ ꯌꯥꯗꯕ ꯇꯥꯔꯁꯨ ꯅꯪꯅ ꯍꯥꯏꯕ ꯋꯥꯗꯤ ꯑꯩꯅ ꯌꯥꯒꯅꯤ ꯀꯩꯅꯣ ꯍꯥꯏꯔꯛꯑꯣ ꯅꯅꯥꯎꯕꯤꯅ ꯈꯨꯝꯃꯤ ꯅꯪꯅ ꯊꯕꯛ ꯆꯠꯂꯝꯗꯥꯏ ꯃꯁꯥ ꯅꯥꯟꯅ ꯐꯤꯖꯣꯜ ꯁꯦꯠꯄꯗꯣ ꯑꯩ ꯌꯥꯝꯅ ꯎꯅꯤꯡꯉꯤ ꯍꯌꯦꯡ ꯑꯕꯦꯝꯃ ꯇꯨꯏꯁꯟ ꯂꯥꯛꯄꯗ ꯐꯣꯇꯣ ꯑꯃꯇꯪ ꯃꯉꯣꯟꯗ ꯄꯤꯔꯛꯑꯣ ꯑꯩ ꯌꯦꯡꯒꯦꯕ ꯔꯣꯃꯤꯅ ꯈꯨꯝꯃꯤ ꯄꯤꯔꯛꯀꯦ ꯑꯁꯨꯝꯅ ꯅꯅꯥꯎꯕꯤ ꯑꯃꯗꯤ ꯔꯣꯃꯤ ꯋꯥꯔꯤ ꯀꯌꯥꯝ ꯁꯥꯟꯅꯈꯤ ꯔꯣꯃꯤꯅ ꯅꯅꯥꯎꯕꯤꯒ ꯃꯅꯥꯛꯇ ꯆꯠꯄ ꯄꯥꯝꯃꯤ ꯑꯗꯨꯕꯨ ꯅꯅꯥꯎꯕꯤꯅ ꯌꯥꯗꯕ ꯃꯥꯅ ꯃꯇꯝ ꯑꯃ ꯍꯥꯏꯔꯛꯀꯦ ꯍꯥꯏꯕꯗꯒꯤ ꯔꯣꯃꯤꯅ ꯃꯇꯝ ꯑꯗꯣ ꯉꯥꯏꯒꯦ ꯈꯜꯂꯤ ꯑꯗꯨꯕꯨ ꯑꯃꯨꯛꯁꯨ ꯃꯥꯒꯤ ꯊꯃꯣꯏꯅꯨꯡꯗ ꯁꯤꯡꯅꯔꯤ ꯐꯣꯟ ꯊꯝꯈ꯭ꯔꯕꯒꯤ ꯇꯨꯡꯗ ꯃꯍꯥꯛꯀꯤ ꯃꯆꯤꯟꯗꯒꯤ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯤ ꯀꯤꯁꯟ ꯄꯨꯝꯅꯃꯛ ꯅꯪꯅ ꯑꯣꯏꯍꯟꯕꯅꯤ ꯈꯪꯒꯅꯤ ꯍꯧꯖꯤꯛꯇꯤ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯁꯦ ꯀꯔꯤ ꯀꯝꯗꯧꯕꯅꯣ ꯍꯥꯏꯕ ꯈꯪꯂꯦ ꯅꯍꯥꯛ ꯑꯩꯒꯤ ꯈꯨꯠꯇꯒꯤ ꯃꯇꯧ ꯀꯔꯝꯅ ꯅꯥꯟꯊꯣꯛꯀꯅꯤ ꯌꯦꯡꯉꯨ ꯑꯩꯅ ꯀꯔꯤ ꯇꯧꯕ ꯉꯝꯕꯒꯦ ꯍꯥꯏꯕꯗꯣ ꯅꯍꯥꯛ ꯅꯨꯃꯤꯠ ꯊꯤꯟꯅ ꯌꯦꯡꯉꯨ ꯋꯥꯍꯩꯁꯦ ꯍꯥꯏꯖꯔꯒ ꯈꯨꯇꯨꯝꯁꯤꯡꯗꯨꯅ ꯔꯣꯃꯤ ꯌꯥꯝꯅ ꯋꯥꯅ ꯈꯜꯂꯝꯃꯤ ꯅꯨꯃꯤꯠꯇꯨꯒꯤ ꯅꯣꯡꯉꯥꯟꯕꯗ ꯅꯅꯥꯎꯕꯤꯅ ꯍꯥꯏꯔꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯥꯒꯤ ꯐꯣꯇꯣ ꯑꯃ ꯅꯨꯄꯤ ꯃꯆꯥꯗꯨꯗ ꯄꯤꯔꯝꯃꯤ ꯅꯨꯄꯤ ꯃꯆꯥꯗꯨꯅ ꯇꯨꯏꯁꯟ ꯆꯠꯄꯗ ꯑꯗꯨꯝ ꯄꯨꯔꯒ ꯆꯠꯈ꯭ꯔꯦ ꯑꯗꯨꯒ ꯑꯁꯣꯝꯗꯅ ꯑꯃꯨꯛ ꯔꯣꯃꯤ ꯃꯥꯒꯤ ꯊꯕꯛ ꯆꯠꯄ ꯃꯇꯝꯗ ꯃꯇꯝ ꯈꯔ ꯃꯍꯥꯛꯅ ꯁꯨꯇꯤ ꯂꯧꯒꯦ ꯍꯥꯏꯔꯝꯃꯤ ꯁꯨꯇꯤ ꯂꯧꯔꯤꯕ ꯑꯗꯨꯁꯨ ꯑꯇꯩ ꯀꯔꯤꯃꯠꯇ ꯅꯠꯇꯦ ꯀꯤꯁꯟꯕꯨ ꯊꯤꯅꯕ ꯃꯥꯒꯤ ꯂꯩꯐꯝ ꯈꯪꯅꯕꯅꯤ ꯃꯁꯛ ꯂꯣꯜꯂꯒ ꯍꯧꯖꯤꯛꯇꯤ ꯔꯣꯃꯤ ꯎꯈꯨꯟꯗꯒꯤ ꯃꯥꯒꯤ ꯂꯩꯐꯝ ꯑꯗꯨ ꯇꯝꯅ ꯂꯥꯛꯑꯦ ꯂꯥꯛꯂꯤꯕ ꯑꯗꯨꯁꯨ ꯌꯨꯝꯒꯤ ꯃꯤꯁꯤꯡꯗ ꯀꯔꯤꯃꯠꯇ ꯍꯥꯏꯗꯣꯛꯄ ꯅꯠꯇꯦ ꯃꯥꯅ ꯆꯦꯠꯅ ꯊꯥꯖꯕ ꯈꯪꯅꯕ ꯃꯔꯨꯞ ꯃꯄꯥꯡꯁꯤꯡꯗ
ꯀꯤꯁꯟꯒꯤ ꯃꯔꯝꯗ ꯄꯥꯎ ꯀꯌꯥ ꯑꯃ ꯂꯧꯏ ꯍꯪꯉꯤ ꯑꯗꯨꯕꯨ ꯃꯥꯒꯤ ꯃꯔꯝꯗ ꯈꯪꯉꯤ ꯍꯥꯏꯕꯗꯤ ꯀꯅꯥꯃꯠꯇ ꯍꯥꯏꯔꯛꯇꯦ ꯅꯅꯥꯎꯕꯤꯒꯤ ꯃꯅꯦꯗ ꯐꯥꯎꯕ ꯑꯇꯣꯞꯄ ꯃꯤ ꯈꯨꯊꯥꯡꯗ ꯇꯧꯔꯒ ꯀꯤꯁꯟꯒꯤ ꯃꯔꯝꯗ ꯄꯥꯎ ꯀꯌꯥ ꯑꯃ ꯂꯧꯏ ꯃꯥꯒꯤ ꯐꯣꯟ ꯅꯝꯕꯔ ꯐꯥꯎꯕ ꯌꯥꯎꯕ꯭ꯔꯥ ꯍꯪꯉꯤ ꯑꯗꯨꯕꯨ ꯃꯥꯅ ꯄꯤꯔꯛꯂꯤꯕ ꯅꯝꯕꯔ ꯑꯗꯨꯗꯤ ꯀꯤꯁꯟꯅ ꯍꯥꯟꯅ ꯄꯥꯏꯔꯝꯂꯕꯁꯨ ꯍꯧꯖꯤꯛꯇꯤ ꯄꯥꯏꯔꯝꯗ꯭ꯔꯦ ꯑꯗꯨꯅ ꯔꯣꯃꯤ ꯃꯇꯝ ꯈꯔꯗꯤ ꯀꯤꯁꯟꯒꯤ ꯃꯔꯝꯗ ꯌꯥꯝꯅ ꯀꯨꯞꯅ ꯊꯤꯕꯗ ꯑꯋꯥꯕ ꯑꯃ ꯑꯣꯏꯔꯝꯃꯤ ꯃꯤꯅꯕꯨ ꯊꯤꯔꯕꯗꯤ ꯍꯣꯠꯅꯕꯕꯨ ꯂꯦꯞꯇ꯭ꯔꯕꯗꯤ ꯐꯪꯗꯕ ꯀꯔꯤꯃꯠꯇ ꯂꯩꯇꯦ ꯍꯥꯏꯕꯗꯨꯅꯤ ꯀꯣꯟꯅ ꯊꯪꯗ ꯃꯥꯅ ꯌꯥꯝꯅ ꯋꯥꯅ ꯍꯣꯠꯅꯖꯗꯨꯅ ꯀꯤꯁꯟꯒꯤ ꯃꯔꯝꯗ ꯄꯥꯎ ꯀꯌꯥ ꯑꯃ ꯂꯧꯕ ꯃꯥꯒꯤ ꯃꯔꯝꯗ ꯊꯤꯒꯠꯆꯕ ꯀꯌꯥꯗꯨꯅ ꯍꯧꯖꯤꯛꯇꯤ ꯀꯤꯁꯟꯒꯤ ꯂꯩꯐꯝ ꯈꯪꯂꯦ ꯃꯍꯥꯛ ꯀꯗꯥꯏꯗ ꯂꯩꯕꯅꯣ ꯀꯅꯥ ꯀꯅꯥ ꯄꯨꯜꯂꯤ ꯀꯔꯤ ꯇꯧꯔꯤ ꯍꯥꯏꯕ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯈꯜꯂꯝꯃꯤ ꯃꯁꯤ ꯈꯪꯕꯗꯒꯤꯅꯤ ꯔꯣꯃꯤ ꯍꯔꯥꯎꯕꯅ ꯈꯝ ꯊꯦꯡꯂꯦ ꯅꯣꯡꯃꯒꯤ ꯑꯁꯦꯡꯕ ꯇꯥꯟꯖꯥ ꯑꯃ ꯉꯥꯏꯔꯒ ꯀꯤꯁꯟꯅ ꯂꯥꯛꯀꯗꯕ ꯂꯝꯕꯤ ꯃꯥꯅ ꯇꯣꯏꯅ ꯆꯠꯄ ꯂꯝꯕꯤ ꯑꯃꯗ ꯔꯣꯃꯤꯅ ꯃꯥꯕꯨ ꯉꯥꯏꯔꯝꯃꯤ ꯑꯗꯨꯒ ꯃꯥꯒ ꯅꯨꯡꯁꯤꯖꯕꯤ ꯅꯅꯥꯎꯕꯤꯗ ꯇꯥꯍꯜꯂꯤꯕ ꯈꯨꯗꯣꯡꯊꯤꯕ ꯑꯁꯤꯒ ꯆꯞ ꯃꯥꯟꯅꯅ ꯃꯍꯥꯛꯁꯨ ꯇꯥꯍꯜꯂꯒꯦ ꯍꯥꯏꯕꯒꯤ ꯋꯥꯈꯟꯗ ꯉꯥꯏꯔꯒ ꯂꯩꯔꯤ ꯂꯥꯛꯂꯤꯕꯗꯁꯨ ꯃꯇꯣꯝꯇ ꯂꯥꯛꯄ ꯅꯠꯇꯦ ꯃꯥꯒꯤ ꯊꯥꯏꯅꯒꯤ ꯃꯥꯒ ꯂꯨꯅ ꯇꯤꯟꯅꯕ ꯊꯣꯏꯕ ꯑꯃꯗꯤ ꯇꯣꯝꯕꯤ ꯃꯈꯣꯏ ꯑꯅꯤꯁꯨ ꯌꯥꯎꯔꯝꯃꯤ ꯃꯈꯣꯏ ꯑꯅꯤꯁꯨ ꯔꯣꯃꯤꯅ ꯋꯥꯔꯤ ꯈꯨꯗꯤꯡꯃꯛ ꯁꯥꯕꯗꯒꯤ ꯄꯨꯟꯅ ꯈꯪꯂꯕꯅꯤ ꯃꯈꯣꯏ ꯑꯅꯤꯗꯨ ꯔꯣꯃꯤꯅ ꯀꯅꯥꯃꯠꯇ ꯍꯥꯏꯗꯣꯛꯀꯅꯨ ꯀꯅꯥꯃꯠꯇ ꯇꯥꯛꯊꯣꯛꯀꯅꯨ ꯍꯥꯏꯕꯗꯒꯤ ꯃꯈꯣꯏ ꯑꯅꯤꯁꯨ ꯔꯣꯃꯤꯅ ꯍꯥꯏꯔꯤꯕ ꯈꯨꯗꯤꯡꯃꯛ ꯄꯨꯟꯅ ꯌꯥꯔꯦ ꯅꯅꯥꯎꯕꯤꯒꯤ ꯃꯔꯝꯗꯁꯨ ꯃꯈꯣꯏ ꯑꯅꯤ ꯄꯥꯎ ꯇꯥꯔꯦ ꯈꯪꯂꯦ ꯑꯁꯨꯝꯅ ꯅꯨꯃꯤꯠꯇꯨꯒꯤ ꯀꯤꯁꯟꯅ ꯊꯕꯛ ꯆꯠꯂꯨꯔꯒ ꯍꯜꯂꯛꯄ ꯃꯇꯝ ꯑꯗꯣ ꯃꯈꯣꯏ ꯑꯍꯨꯝꯅ ꯈꯧꯔꯥꯡꯅ ꯉꯥꯏꯔꯤ ꯍꯥꯏꯕꯒ ꯇꯧꯕꯒ ꯈꯔ ꯃꯝꯁꯤꯜꯂꯛꯄ ꯃꯇꯝ ꯑꯗꯥꯏꯗ ꯀꯤꯁꯟ ꯒꯥꯔꯤ ꯃꯆꯥ ꯑꯃ ꯇꯣꯡꯂꯒ ꯍꯜꯂꯛꯏ ꯍꯜꯂꯛꯄ ꯃꯇꯝꯗ ꯃꯈꯣꯏ ꯑꯍꯨꯝꯃꯛ ꯃꯃꯥꯏꯗ ꯐꯤ ꯀꯨꯞꯁꯤꯜꯂꯒ ꯂꯝꯕꯤꯗꯨꯒꯤ ꯃꯌꯥꯏ ꯆꯞ ꯆꯥꯅ ꯃꯈꯨꯠꯇ ꯆꯩ ꯑꯃꯃꯝ ꯄꯥꯏꯔꯒ ꯉꯥꯏꯔꯝꯃꯤ ꯀꯤꯁꯟꯗꯤ ꯑꯗꯨꯅ ꯃꯤ ꯑꯍꯨꯝꯅ ꯉꯥꯏꯔꯒ ꯂꯩꯕꯗꯗꯤ ꯀꯔꯤꯅꯣ ꯍꯥꯏꯕ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦ ꯃꯍꯥꯛꯅ ꯒꯥꯔꯤꯗꯨ ꯈꯥꯝꯂꯒ ꯍꯦꯛ ꯀꯨꯝꯊꯕꯒꯗꯤ ꯇꯣꯝꯕꯤꯅ ꯍꯥꯟꯅ ꯎꯇꯨꯞꯇ ꯄꯥꯏꯔꯒ ꯆꯪꯉꯤ ꯇꯣꯝꯕꯤꯅ ꯍꯦꯛ ꯆꯪꯈꯤꯕꯒꯗꯤ ꯑꯉꯛꯄꯒꯤ ꯃꯁꯛꯅꯤ ꯀꯤꯁꯟꯗꯤ ꯅꯣꯡꯃꯩ ꯄꯥꯏꯔꯝꯃꯤ ꯇꯣꯝꯕꯤ ꯆꯪꯁꯤꯜꯂꯛꯄꯗꯒꯤ ꯀꯤꯁꯟꯅ ꯌꯥꯝꯅ ꯊꯨꯅ ꯅꯣꯡꯃꯩ ꯁꯠꯇꯣꯔꯛꯏ ꯅꯣꯡꯃꯩ ꯁꯠꯇꯣꯔꯛꯄ ꯎꯕꯗꯒꯤ ꯇꯣꯝꯕꯤ ꯆꯪꯁꯤꯟꯕ ꯉꯝꯗ꯭ꯔꯦ ꯃꯈꯨꯠꯇ ꯆꯩ ꯑꯗꯨ ꯄꯥꯏꯔꯒ ꯃꯁꯥꯄꯨ ꯃꯊꯛꯇ ꯅꯤꯛꯄ ꯍꯧꯈ꯭ꯔꯦ ꯀꯔꯤꯕꯨ ꯊꯣꯛꯀꯗꯣꯔꯤ ꯃꯌꯥꯝꯕ ꯑꯔꯣꯏꯕꯗ ꯑꯃꯨꯛ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ